Image Paodam Yang Tabiba Punamapu Hanbamaktada Kurumzari Ngasigi Maruba Pauda Karisu Taudana Punsi Leliba Mioi Adu Hingbagi Mamal Yaudaba Punsini Haina Works Minister T.H. Bisorjina Pungdokre Kuntra Tarelak Suba Malemgi TV Numit More the Pangtokre Loinana Prime Minister Narendra Modi ga Sinagi President Xi Jinping ga Unakre Hauzik Mapungiba Pamuk Lobirasi Aikoi kadai dagi lakpano aikoi gi horofam khangba mathau tai wafam asing asi Gem Holda IPSA Justice Committee for Anglo Manipuri War 1891 Martyrs amadi victims of Kanglaipak Manipurna sinduna kun suba dak degi thoromgi athoiba mitunglen oikiba Minister T.H. Bisorjina haikibani 1891 gi Anglo War matamduda lairamba ipa ipusingna thongna phana khulai matikchana pairaba Bitrisingga lanthengna ki numit aduda thawaina pontha pi khraba ipa ipusing adu ngasigi mirona ningsingle ipa ipusingna thambiramba ningthina sizinaduna afaba society ama semna bahona se Sarol Suron ki damak tung mang yang laga haugal liba mahairoi singna semgadabani karisu tawduna punsi le liba mioi adu hingbagi mamal yaudaba punsi ni hainasu minister na phongdokhe Thauramadu IPSA ki President Joy Chandra Justice Committee amasung UCM ki President Johnson Alangbamna Thaurammapu amadi athoiba lengbirakpa oike Sana sendiri dengan kita sidak ni, sina pergi tuan-tuan message ke amal school ni dari student tuan-tuan kanglup ki dari mereka sidak. Aduh aku ini dari lagi sesi amat kerana impal kita masih di sini mana tak. Tuan-tuan perlu ki oleh music banyak amat sulam tu lagi tapi orang ni apa. Hari pun masih je makan honge harga tak pun masih online tak pun tu dah. Aku ini dari tuan segi proses amalan kedra. Lamdam masida khundaminani ba Kanglup Singi Horofam Puari yenglagadi aikoi amatani wafam asingasi Ukhrul District ki manungsana leiba Sana Kaithel Bazar da pangthokiba Sajibu Khudol Tamba igi khongol libagi thoramda Amesco ge advisor IB Luangna phungdokhibani IB Luangna makha takibada mapalamge mito ki mami tadringaida sing tamgi khenaba leiramde amaga khudol tamnaduna leita laira hangnaduna hingminarami Yaning tha lakpada sajibu noma panba numita sahi haure haina lauduna mayum pan khraba ningol singna mabung mapwa singda angamba khudol tambagi chanabi ama chanaduna lakli puarida asoiba khara laikhrabasu madu kauthokduna nungsi chanana hingminasi haikhe Thoramduga mari lainana Sana Kaithel khulgi ahal singda khudol pot tamki amadi youth singda football volleyball na singbagi sports ki potlam su pikhe ngasigi thoramduda Sana Kaithel khulgi chairman Thinglai Sin Secretary Arise Yangpam Amesco gi Press BK Moirangsa Poirai Laima Maira Paibi gi Secretary Apabi Church Pastor Sana Kaithel Maira Paibi atai CSO sing amadi Naharol Mahiroi sing su saruk yakhe Manipur Pradesh Congress Committee gi Machin Chatpa amadi Thangmaiban Kendra gi MLA KH Joy Kisana haikre Manipur laingak na tawning batat laire Lupa crore kuntra henbagi CDA gi matangda mioi ani ahumna lauthok laga leire MDS ki wafam wak bibak na khangde haiba angakpa poi wafam asingasi Congress bhavanda pangui singa unabada Joy Kisana phungdokhibani mahangna makha taraduna sarkar gi wangang loina haiba sarkar gi oiba thimdani masilanai oiba yaroi National Sports University ki bill Congress na pass ta hondabani haiba si yaningde BJP na pal Blabadi opposition jaudana bill pass tauba yai mahana makhata na phongdorakpada rupa crore kaya gi maramda committee semduna tijinsi masida sarkar gi wangang loiga congress ki wangang loi Joy Kisanga open debate taunasi public domain amata hekta open debate taunaba yai mafam matam piu haikhe Kuntha tarelak suba maremgi TV numit disingani taranipan ngasi more ward number 7 da laiba Eastern Sign School da pangthokre Wanted Leaders for TV Free World haiba thimda pangthokhiba thoram adu District TV Center Tengnopan Block Program
Management Unit PHC More amadi Eastern Science School Committee More ahum na sinduna amadi State TV Cell Impal na sponsor tawduna pangthokhibani thorom duda Additional Deputy Commissioner More N Bangkim na athoiba mithung State TV Officer Dr. Gopal Krishna na thorom mapu aduga PHC More gi MO in charge Dr. KH Shanti Kumar DTO Chandel Technopal Dr. M Keso amasong Eastern Science School gi Headmaster K Syamona akhanaba mithung sing oikhi ngasigi thoram aduda school asigi mahairoi asa worker sing more da lairiba NGO sing amadi atai miyoi kya su saru yakhi thorom duda TV laina ga mari lainana school gi mahairoi sing amasong asa worker sing da TV laina gi matang da wahang paukum pangthok tuna asamba khudol posting pikhi Kunga Mapalak Suba Road Safety Week ka Mari Lainana Transport Director BK Sarmana ISBT Kumal Lampak tagi rally amalam thakre ngasigi rally aduda School of Driving and Automobile Technology so that ke mioi kunga mangana saba volunteer singna khongnang karak North AOC Khuyathong MG Avenue Governor Mamang Kaisampat Babupara Wahangbam Laikai Tera Bazar Naurem Thong Thangmaiban Mantri Pukri Sekmai Amadi Kangla Tombigi Traffic Point na singba mafam singda awareness pibaga loinana pamphlet na singba yenthok tuna gari thoriba miyam da bab tahan khe thorom duda wangang laduna so that ki founder member thangjam ibo sobuna hai traffic rule ngakna niyom chumna gari thorabadi traffic jam thokliba asi hantahan baga loinana road accident tagi ngakthok pangamgani gari thoba matamda overtake tauge harabadi ye thangwa nakal da taugadabani gari gi speed control tauraga thaugadabani yu thaklaga nisa charaga gari thoroidabani gari thoba tongba matamda seat belt phagadabani traffic point ta gari khamba matamda zebra crossing lansindana gari khambigadabani amadi traffic ki signal mulna yenglaga gari chatkadabani haikhe thoram asigi makha tarakpa oina hayeng Imphal East District ki maroiba traffic points singda awareness program chathagani haire Traditional Art and Culture of Manipur and Modern Trend haibasida Youth Festival amang asidagi Sahitya Seva Samiti Manipur Kaksing na sinduna samiti asigi Kaksing sumnang pat laiba auditorium da hodokre tharomduda Sahitya Seva Samiti Manipur Kaksing gi President Jangkhom Dananjoi na preside tawkhe ngasigi thorangi manungsanna Swachh Bharat haiba theme da class 6 tagi 10 phawbagi state level open painting competition pangthokre Lakliba tang kun gamapan phawba chathagadauriba thoram asi Ministry of Culture Government of India CFPGS 2017 gi makhada Sahitya Seva Samiti na sinkhibani Sugunu Police Station Sugunu Municipal Council amasong Legal Aid Clinic ahumna punna sinduna ngasi Community Hall Sugunu makhalaikai da nomagi oiba one day legal awareness community policing program ama pangthokre thoromduda Sugunu subdivision Gimanung da laiba maira paibi mahiroi sing civil society organization village chief sing amasung Sugunu da laiba local club ki mioi sing yauna puna mioi chani rom saru yakhe thorom da Victoria Yangkhom MPS SP Kaksing Sugunu Police Station ki second OC and Sudhir Y Mohendro Advocate and Modu Advocate A Roman Rosing MPS STPO Sugunu T Inaubi OC Sugununa Crime Against Women and Children Mob Justice Drug Amadi Community Policing ki matangda sandokpa warol sing miyamda thamkhe Thaubal Turel da khusem ki oiba lainang yawba anaiba ising selakpana Turel asigi ising sijinnariba praja singda laina kayamarum sandor uliba amadi awaba mayok nariba asidagi kanbiu haina miyamna tongan ba khongjang kayamarum changsin khrabasu tabiraktabadagi Thaubal da laiba tongan ba school singi mahairoi singna ngasidagi amuk hana National Highway to Imphal More lambi tangkhai thingduna human chain semduna khongjang changsin ba hokre Thawal River Conservation Committee gi lamjing makhada Thawal District ta lairiba mahiroi lopsing M2 Desam amasung MSF na mateng pangduna chathakiba khongjang adu Thawal haukha dagi horaga Thawal Bazar phawba mahiroi sina human chain semduna kholau kaya lauki loinana make Thawal River water clear no water no life dirty water leads to many diseases Our river, our life, our Thawar river is dying. Let's revive our Thawar river. Save Thawar river. Haibna singba iba play card sing paike.
ngasigi khongjang aduda saruk yakiba mahairoi lusingba amana phongdokibada Thawal district ta laiba mahairoi gi lupsingna April tang kun ga taru phawbada Thawal turen gi matangda solution ama poraknaba haijakiba laikre hairaduna Thawal turel asi mahausaga manadaba mawongda amot akaina thallaba mangki gadawraba turel ama oirakli masigi matangda praja singna khongjang kayamarum changsin khre masida natana mahairoi lupsinga su kayara khanna laibakta haijakiba laikre adubu laingakna ngahek ki oiba thausil thorang tawduna lairi lainga ki thawong asi Thawal River Conservation Committee amadi mahairoi lupsingna kanna yaningde loinana turel asigi mathak thangba sarukta machine sijanaduna ain kaina laingoi pekliba asinasu ising mosil handuna makhal makha kaya gi laina kamarum sandorokli laingakna ain kaina laingoi pektuna turel mosil haliba mioi sing phaduna dandi pibiu haikhe ngasigi lambi tangkhai thinglaga human sense semduna khongjang changsin khiba aduda Ruda Academy Thawal, Little Star Higher Secondary School, Vision Creative School of Science, New Era Higher Secondary School, Ananda Purna English School, Brilliant Academy amasung Elite Foundation gi mahairoi singna saruk yakhe. Campaign for Social Upliftment CSU Kanglei Park Jiribam District na sinduna ngasi Jiribam Municipal Council Community Center Bauparada Kanglei Puarida April 27 1891 ningsing thoram pangthokre ngasigi thoram duda Jiribam District ki Additional Deputy Commissioner Peter Salam S Maniton Singh retired Principal Jiribam Government Higher Secondary School amadi Dr Chandam Kamal retired Assistant Professor Jiri College na mathangsina athoiba mitung thoram mapu amadi akhanaba mitung oikhi thoram gi mari leinana mahairoi singi oiba patriotic poem recitation competition amasu pangthokhe competition aduda New Life Academy gi KH Poloi Khomba class 6 na first Highway English School ge Hais Sujata Devi class 6 na second amadi Jiribam Higher Secondary School gi mahairoi ke Romita Devi class 10 na third position takhe ngasigi thoram the resource person oina wa ngakhiba Dr Sapam Dilip Kumar LMS Law College Imphal na phongdok khibada aikhoi gi khwaidagi laibak thiba thodok singi marakta sahi tare khuntak pasisu amani aikoina matam suppada punna hingminanaba amadi punna satminnarabadi aikoina tawruba thabak pumbada mai pakani aikoina apamba su thungani masi aikoida puarina piba pautakni haikhe Wadana Toro Abian Civil Society Academy amadi masigi partner organization sinduna New Delhi ki Deputy Speaker Hall Constitution Club of India da pangthokhiba National Consortium on Leave No One Behind Git Thorongi Manung Sana, a micro study on hunger and poverty among marginalized groups in India haiba topic ki matangda khananaina kre ngasigi khananaina ba aduda saruk yakhiba Alapum ki President O Rajena haikre lauta ki hojik thokliba issue sing corruption case environment destruction by LDA gi matangda phongdok paga loinana India gi aso civil society mayamna pullaga lautak kannaba achowa ihau ama haunaba appeal tawkhe Manipur Sarkar na tha asigi kunga manga da khwairamban kaithian manungda diesel auto chen ba thinglagani haibagi warepta rims site chen ba diesel auto sing chen ba leptuna uripok baswati laikai community hall da wakat mifam phamduna protest tawkhre wakat mifam maduda rims site diesel auto administrative council kawama su semduna tongan ba warep kaya laukhre hairi wakat mifamgi black car singda diesel auto yon bada sitlaroi maram asina mahut sinba yaba policy ama sembiyo sijinaba yaroidaba auto sing sarkar na lokhat piro masigi mahutta ayaba vehicle oina pibiro employees singi masing hanthana private industry mayam lingkhat piu haiba warol sing iki hairi secretary boto luangna phongdorakpada driver sing khakta ubiribra driver singi marumda hingliba masa masu sing hatnaba hotnaba yaningde city manungda diesel auto sangba yadaba sumi pollution thokhalli sarkarna yabadagi aikoi service tawjabani alternative arrangement tawbidana khudakta lepu haibasidi yaningde loan lawraga yum inkhon yolaga wana service tawrakhibani masi amata udbidana thinjinba yaningde alternative arrangement tawbigera natraga electric rickshaw pigera service tawhanbiu haikhe
सरकार की वफम मफमदा अखोइना थमजनिंगी करिगुम्बा अखोइगी सिटी मनुंगसिदा ऑटो डीजल चंगबा यारोय हाइबसी तसेंगना ऑटो डीजल दु चंगबा यादबा हाइबसी तसेंगना पोल्यूशन थोलैबा नॉइज प्रोड्यूस तौरैबा अदुगिने अखोइ खंगजै सरकारना याबदगी डीजल ऑटो सिंगसे अखोइ सर्विस तौखिबनेबा सरकारना यादना सर्विस तौखिबा हाइरिबा पोसकसिबु ngasimak अखोइदा करिगुम्बा अल्टरनेटिव अरेंजमेंट अमा तौबिदना अखोइगी पुंसिगी सिंथा ओइरगा पुंसिगी हिंगनब लंबी ओइजरिबसिबु खुदक्तेता तो खुदक्तेता लोथोगदबनी हाइबसे अखोइ तसेंगना थमोइ सोई अखोइगी लेरिबा इसा इसु सिंगसे कनाना करी थाबिगदबनो कनाना तौबिगदबनो हाइबसे अखोइ ngasi पालिबा गवर्नमेंट की मफमदा अखोइ हंकसनिंगी ngasi ayu pung 7:45 tabda Imphal Ukhun Senba passenger bus amada tonglaga lakpa nupi ama Litan police station gi manung chanba Mahadev manaki sangkaida bus tagi nanthaduna tabdagi laikanaba ngamdana sire laikhidraba samlang sahong sahi humpu mapuroiba laikhidraba samami sohong ukhul tm kangsong khuldagini bus adu tonglaga mayum tamna lakpagi lambida bus ki mamang thangba thongjin mapanda laiba Sitagi Kanghodana on Tabadagi, Sopada, Jenims Hospital, da Laikanaba Porpada, Lambida Laikidavani Haide, Taudok Aduga Mari Lana Police case, Sama Lokatuna Makataba investigation Satakre Haide. Mapitel downstream effective village level committee na JC Mapitel Dam downstream effective peoples all Manipur Women's Voluntary Association Kohar Irabot Foundation Manipur Thawan River Conservation Committee Center for Research and Advocacy Manipur Amadi Thawan River Nung Langoi Worker Association ga punna sinduna ngasi Ayuk Press Club ta unfolding impact of Mapitel Dam in downstream area haibasida khananainabagi mifam ama pangthokre mifam aduda resource person kyana wa ngangkhibaga loinana affected development village committee ge general secretary Ibetomina Pongdorakpada, Dam Asi, Lakpadagi, Dam Asigi, Makada Laiba, Praja Sing Aduki Matik Awaba Mayoknare, Nupa Nupi Sing Nung Langoi Samba, Sing Sanba, Oiro, Atai Hiram Kada no Madalupa, Lissingama Sangadagi, Lissingani Power Panglami, Dam Thinkibadagi, no Madalupa Sani, Tanbadawana Tokle, Mapamasi Kul Nipan Henatari, Taknaba Ising Mai Pangdre, Tabak Supam Laitre, Sarkana Hingnabagi Lambi PBO, Dam Saba Horpada, Mai Pungan Lagani, Lambi, Tonungai Ragani, Haiba, Asasang Lerami, Lissingani Taramadagi, Dam Asi, Tingat Kibadagi Awaba, Mayoknari Hypaga Loinana, Mipamasi, Loibaga, Masi Mukamantri, the memorandum, Pisilagani Haike. Subong Rectabti Ching the car, Ipan Bahana, Army, City Yadre, Yadre, I ignoble Mitira, Kandale, Subong Rectamina, Masama Sangi, Mapus, Dunaka Boko. Adagi Singjan but along the near the Singapore music 100, Hanadri Prida, Lupi and a single Paris Marie, the Manga works out the book, you want to sing the Salam Beneva. Otherwise, Ishing Tabnabazir, Chisule, Electric, Minar, and the whole look the Ishing Kralo, Taxeri, Ishing Jizu was a Boxalapanamor Morganda, Partela, wishing the sound locked the Badagi, Adagi, Torel, Ishing to Tapaya, the Boko, Hambia, the Basam, the Lamb, Adagi, Ishing to later. Adagi, Ishing Pangila, Dagi, my Juitino and the Tango Pangdim. Self-help group singi mioi samada khoi upol lising ama yanthopagi thoram ama ngasidagi hawdokre KVIC honey mission gi makhada kunai apunba beekeeping and honey processing producer company limited na sinduna Manipur Press Club ta pangthok khiba thoram duda KVIC Imphal gi director Salepo Sanal Farmers Agri Business Consortium gi project director MS Khaidem Career Oriented Course in Beekeeping GB Women College Coordinator Nando Singh Amadi Kunai Apunba Beekeeping and Honey Processing Producer Company Limited ki Chairman A Tarake Sorna President Member Oina Saruk Yake Tharamduda A Tarake Sorna Hongdokhibada ngasi ahanba phase ki oina mioi kunda bee box bee bell smoker bees colony singyan thokpani KVIC gi honi misana English ngani kungani thoi phawgi manungda farmer singda double income phanghanna ba pandamda misana si sangsin bani haike Prime Minister Narendra Modi na China gi President Xi Jinping ga Wuhan ge Hubei Provincial Museum da unakre India masung China ga gi marakta lainariba loinana leibak ani gi miyam gi marakta leiriba mari sing hena phagalakli hairi India dagi haukiba yoga masung Indian film sing China miyamna yamna pamnarakli haina Chinese news agency Xinhua na phongdokre
ꯂꯨꯆꯤꯡꯕꯅꯤꯅ ꯃꯥꯂꯦꯝꯒꯤ ꯌꯥꯎꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ 2014ꯗ ꯑꯣꯐꯤꯁ ꯄꯥꯏꯔꯛꯂꯤꯉꯩꯗꯒꯤ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯆꯤꯅꯥꯗ ꯈꯣꯡꯆꯠ ꯂꯥꯛꯄꯒꯤ ꯃꯔꯤꯔꯛ ꯁꯨꯕꯅꯤ꯫ ꯆꯤꯅꯥꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯍꯦꯟꯅ ꯆꯥꯎꯈꯠꯍꯟꯅꯕꯒꯤꯗꯃꯛ ꯆꯤꯅꯥꯅ ꯍꯣꯠꯅꯔꯤ꯫ ꯁꯪꯘꯥꯏ ꯀꯣꯑꯣꯄꯔꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯅ ꯍꯦꯟꯅ ꯆꯥꯎꯕ ꯔꯣꯜ ꯂꯧꯔꯛꯄ ꯆꯤꯅꯥꯅ ꯄꯥꯝꯂꯤ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯀꯣꯡꯒ꯭ꯔꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯇꯣꯡꯂꯛꯄ ꯄ꯭ꯂꯦꯟ ꯑꯗꯨꯅ ꯀꯔꯅꯥꯇꯀꯥꯗ ꯇꯥꯔꯝꯗꯥꯏꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯐꯣꯟ ꯇꯧꯔꯛꯈ꯭ꯔꯦ꯫ ꯔꯥꯍꯨꯜꯕꯨ ꯊꯣꯏꯗꯣꯛꯄ ꯈꯨꯗꯣꯡꯊꯤꯕ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯇꯣꯡꯂꯛꯈꯤꯕ ꯄ꯭ꯂꯦꯟ ꯑꯗꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯥꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯖꯦꯅꯔꯦꯜ ꯑꯣꯐ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟꯅ ꯍꯥꯏꯈꯤꯕꯗ ꯑꯣꯇꯣ ꯄꯥꯏꯂꯣꯠ ꯑꯗꯨ ꯀꯃꯟ ꯑꯣꯏꯔꯕꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔꯗꯤ ꯊꯣꯛꯂꯦ꯫ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯃꯁꯥꯃꯛ ꯀꯃꯔꯁꯤꯌꯦꯜ ꯄꯥꯏꯂꯣꯠꯀꯤ ꯂꯥꯏꯁꯦꯟꯁ ꯄꯥꯏꯕꯅꯤꯅ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯁꯣꯏꯕ ꯂꯩꯔꯦ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯊꯧꯗꯣꯛꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯔꯅꯥꯇꯀꯥꯒꯤ ꯄꯨꯂꯤꯁ ꯆꯤꯐꯇ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯏꯈ꯭ꯔꯦ ꯍꯥꯏꯅ ꯔꯥꯍꯨꯜ ꯒꯥꯟꯙꯤꯒꯤ ꯑꯦꯗ ꯀꯧꯁꯥꯜ ꯕꯤꯗ꯭ꯌꯥꯔꯊꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯚꯤ ꯍꯩꯆ ꯐꯦꯜꯀꯣꯟ 2000 ꯑꯗꯨ ꯃꯤꯇꯔ 500 ꯋꯥꯡꯕꯗ ꯂꯩꯔꯤꯉꯩꯗꯒꯤ ꯁꯥꯊꯤꯅ ꯅꯤꯛꯇꯨꯅ ꯇꯥꯔꯛꯈꯤ꯫ ꯄꯥꯏꯂꯣꯠꯁꯤꯡ ꯑꯗꯨꯅ ꯄ꯭ꯂꯦꯟ ꯑꯗꯨ ꯍꯨꯕ꯭ꯂꯤ ꯑꯦꯌꯔꯄꯣꯔꯠꯇ 3ꯔꯛ ꯁꯨꯕ ꯑꯦꯇꯦꯝꯞꯇ ꯉꯝꯈꯤ꯫ ꯊꯧꯑꯣꯡ ꯑꯗꯨ ꯊꯤꯒꯠꯄ ꯆꯪꯂꯤ ꯃꯔꯝꯗꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩ꯫ ꯄꯥꯏꯂꯣꯠ ꯑꯗꯨꯁꯨ ꯋꯥꯍꯪ ꯍꯪꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯕꯤꯗ꯭ꯌꯥꯔꯊꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯥꯟꯅꯕꯒꯤ ꯄꯥꯎꯗ ꯁꯣꯔꯣꯛ ꯑꯇꯤꯡꯕꯤ ꯌꯨꯊ ꯀ꯭ꯂꯕ ꯖꯤꯔꯤꯕꯥꯝꯅ ꯁꯤꯟꯗꯨꯅ ꯖꯤꯔꯤꯕꯥꯝꯒꯤ ꯍꯤꯜꯒꯥꯠ ꯃꯅꯤꯡ ꯂꯩꯀꯥꯏ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯆꯠꯊꯔꯤꯕ ꯃꯔꯤꯁꯨꯕ ꯅꯣꯔꯊ ꯏꯁ ꯖꯤꯔꯤꯕꯥꯝ ꯃꯤꯛꯁ ꯀꯥꯡ ꯇꯣꯔꯅꯥꯃꯦꯟꯠ 2018ꯒꯤ ꯉꯁꯤ ꯁꯥꯟꯅꯈꯤꯕ ꯀꯥꯡ ꯃꯁꯥꯟꯅꯗ ꯁꯤꯂꯣꯟ ꯀ꯭ꯂꯕ ꯑꯦ ꯍꯤꯜꯒꯥꯠꯅ ꯂꯩꯁꯦꯝ ꯀ꯭ꯂꯕ ꯀꯃꯔꯪꯒꯥꯕꯨ ꯄꯥꯟꯖꯜ 13-15ꯗ ꯊꯣꯏꯈ꯭ꯔꯦ꯫ ꯍꯌꯦꯡ ꯄꯥꯟꯖꯦꯜ ꯀ꯭ꯂꯕ ꯈꯨꯃꯧ ꯑꯃꯗꯤ ꯁꯤꯂꯣꯟ ꯀ꯭ꯂꯕ ꯕꯤ ꯍꯤꯜꯒꯥꯠꯀ ꯁꯥꯟꯅꯒꯅꯤ꯫ ꯖꯤꯔꯤꯕꯥꯝ ꯁ꯭ꯄꯣꯔꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯖꯤꯔꯤꯕꯥꯝꯅ ꯁꯤꯟꯗꯨꯅ ꯖꯤꯔꯤꯕꯥꯝꯒꯤ ꯒꯚꯔꯟꯃꯦꯟꯠ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯆꯠꯊꯔꯤꯕ 7ꯁꯨꯕ ꯋꯥꯏ ꯀꯦꯁꯣ ꯁꯤꯡ ꯃꯦꯃꯣꯔꯤꯌꯦꯜ ꯁꯦꯅꯤꯌꯔ ꯚꯣꯂꯤꯕꯣꯜ ꯇꯣꯔꯅꯥꯃꯦꯟꯠꯀꯤ ꯉꯁꯤ ꯁꯥꯟꯅꯈꯤꯕ ꯃꯦꯆꯁꯤꯡꯗ ꯖꯤꯔꯤ ꯄꯨꯂꯤꯁ ꯇꯤꯝꯅ BBCA ꯕꯤꯗ꯭ꯌꯥꯅꯒꯔꯕꯨ 3-0ꯗ ꯑꯗꯨꯒ ꯕꯥꯀꯦ BCꯅ SDC ꯁꯃꯨꯔꯧꯕꯨ ꯁꯦꯠ 3ꯗ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ꯫ ꯍꯌꯦꯡ ꯖꯤꯔꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯇꯤꯝ ꯑꯃꯗꯤ ꯕꯥꯀꯦ BC ꯁꯅꯥꯀꯩꯊꯦꯜ ꯑꯅꯤ ꯐꯥꯏꯅꯦꯜ ꯁꯥꯟꯅꯔꯒꯅꯤ꯫ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯀꯔꯤꯁꯨ ꯇꯧꯗꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯍꯤꯡꯕꯒꯤ ꯃꯃꯜ ꯌꯥꯎꯗꯕ ꯄꯨꯟꯁꯤꯅꯤ ꯍꯥꯏꯅ ꯋꯥꯛꯁ ꯃꯤꯅꯤꯁꯇꯔ TH ꯕꯤꯁꯣꯔꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ 53ꯂꯛ ꯁꯨꯕ ꯃꯥꯂꯦꯝꯒꯤ ꯇꯤꯕꯤ ꯅꯨꯃꯤꯠ ꯃꯣꯔꯦꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒ ꯆꯤꯅꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯤ ꯖꯤꯟꯄꯤꯡꯒ ꯎꯅꯈ꯭ꯔꯦ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯏꯃꯦꯖ ꯄꯥꯎꯗꯝ ꯄꯤꯖꯕ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫